Hello ma'am channel sida ma'am budram no actually ma'am ngasi gi video sidi recipe oin tawjara age recipe se yam kuire chada basu koi ngasi thongdoi be recipe se duga khoi ma'am pullaga beach Mapan da charu doine ngasi imanabi sing family khara pullaga ko aduga ngasi gi recipe se Kelli Chana ne tawdoi se Kelli Chana se imanabi ma'am pullaga chari ngai sida mong mal halaga ko la daga hapaga chabado mahau phangna aidi khoi bazar dai ga leiraga chapa manbado adui wakhanda malhalagi haina la mana su he ure aduga sisina aigi kitchen garden ne ko sise pochai khara adum thaye tongning ko khumba ophai mana mayang maton gumba ko adu si pochai se phau ya de ba ko phau ya de koina kitchen waste ke khara semba de gi khara phaba hora ine ba chingleba oibani na phatte ba pochai se yamna thadi yam thaning ba adu phau ya de ado khara khakti phabadi hora e kitchen waste duna aina har oina semaga ji khadi yengba yare e pochai jingje namna kupi ga se phajare edum khara khak na si jingje horen thongba loiraga Kelli Chana do thongba loiraga chaina ba ko manam nungsiba singje khara he e mafam sigi nungsit khusit sidi ko thadoga chatkadongba pamui haba mafam je nungsit yamna hawa nungsit sengbudo nungsit adom setpide sitlaga lay bin 24 hours sitlaga lay hai yai hek poloi chale to ningkok sumara yauna he ko phu e mara yauna phukpa je chongkhat pa he le hai video ma thengne adu mara yauna phu e je dum chongkhat le ma je mara yauna phukpa da ko ado sisina awa phadigom ne awa phadigom je thatmandana adum pi alai aina thatmandana ko yam pamba da dum enchang thawng ba khuding dum hapa hek polore to ningkok awa phadigom ising tilau mana nakupi khara ga mayang maton ga ko nate phai mana ne ju do mayang maton di hektre aduga khamen macham ju pa li ai je thongra je mayam hek po ko loira bani na ai hawai je tingam me ngarang phajana sengna chamtho ga tingam ma bani aduga poptho matung da phattaba tin jaba degi phattaba kai poptho gu su taw khalak ba lei bani ko du sing du su loina sengna man tho e aduga amuk tang jam tho e adudi phut khra se mayam phut pa je yam kuina phut loi ko cooker da amuk tang kha kam doini toira di haute na yam kuina kam se phut khat khra se dudi ising khara hapa se ising je yam hapoi ji ko hawai na leiba level do dagi tang ani muktang hengatlaga hapse hawai kamba loire mathang ji de koi sing janam semdo aga phajana sugai jare singje machet amaga chanam maru mari manga amga tilau ama lore khra chautak tawba ma sisu phajan semdo ase thongbada jangadaba singdo semba saba loi loire tilau sing janam adagi ngasai hekiba mana masingdo adusu phajana chamthoga sida semaga thamjare aduga jangadaba masala singdusu loina sida aina puthokjara thamme sumaina thamba jina chaiba thenba je khara phaiye ba ko duna thakadaba singje hana loina man khaido athamba recipe gi number je aduke mate kitchen je chaiye ba ko dun sumaina hana loina thangdo athamgrade matam se save oi aduga ne chaiba su wa le na ina han sumaina loina tawthokjare adu thong bawra je mayam acha thau lore acha thau je aigi je ngasi mangan je yam bane aduna khara yamna lore hambada manam nungsinaba tejpata mana khara hape tilau ji ju hape duga tilau je phajana munna ngaugi je mayam tilau je thuna munna ba thum je hana hap khra je ko ai je thum chamas ani ne yarani tilau je mulle ko da sing janam ngasai su gibdu su pulap sida hapchan graje sisu ngak ngobi khisi ko munna insang ayam bane mayam ko sigi stage je sing janam tilau ngobi stage je sida bo phajana munna ngobi hawra de dum hawra da bane mayam
ꯑꯗꯨꯒ ꯈꯪꯕꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨ ꯈꯪꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯆꯥꯛꯁꯪ ꯆꯪꯉꯛꯄꯁꯤꯡꯗꯣ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯕꯨ ꯐꯖꯅꯕꯨ ꯉꯧꯍꯧꯔꯗꯤ ꯌꯦꯟꯁꯥꯡ ꯑꯗꯨꯝ ꯍꯥꯎꯔꯗꯕꯅꯦ ꯃꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯕꯅꯦ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯌꯥꯝ ꯍꯥꯞꯄꯣꯏ ꯀꯣꯟꯅ ꯆꯥꯏꯅꯕ ꯊꯝꯒꯦ ꯑꯗꯨꯒ ꯁꯤꯅ ꯁꯤꯡ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯑꯗꯨꯗꯨꯅꯦ ꯈꯔ ꯍꯥꯞꯄꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯅꯕ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯔꯦꯀꯣ ꯃꯌꯥꯝ ꯈꯨꯠꯅꯨꯡꯁꯤ ꯑꯃꯗ ꯅꯨꯡꯁꯤꯔꯦ ꯌꯥꯔꯅꯤ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝꯁꯦ ꯂꯣꯏꯅ ꯃꯨꯜꯂꯦꯀꯣ ꯍꯋꯥꯏꯁꯦ ꯍꯥꯞꯈ꯭ꯔꯁꯦ ꯍꯋꯥꯏꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯇꯣꯏꯗꯕꯤꯗ ꯁꯤꯒꯤ ꯆꯥꯡꯁꯦ ꯁꯤꯗ ꯀꯦꯂꯤ ꯆꯅꯥꯁꯦ ꯍꯥꯎꯋꯦꯕꯀꯣ ꯀꯨꯀꯔꯗ ꯀꯥꯝꯕꯁꯦ ꯍꯦꯛꯇ ꯇꯣꯏꯈꯤꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛꯇꯪ ꯀꯥꯝꯈꯠꯂꯛꯄꯗꯣ ꯑꯗ ꯐꯠ ꯂꯥꯎ ꯃꯨꯊꯠꯍꯧꯕ ꯃꯔꯨ ꯃꯔꯥꯡꯁꯦ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤꯁꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔꯅꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯦ ꯆꯃꯁ ꯑꯃ ꯍꯥꯞꯄꯦ ꯌꯥꯏꯉꯪꯁꯤꯁꯨ ꯆꯃꯁ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯖꯤꯔꯥ ꯃꯊꯪꯒꯤꯁꯤꯅ ꯖꯤꯔꯥꯅꯦ ꯖꯤꯔꯥꯁꯤꯁꯨ ꯆꯃꯁ ꯑꯃꯒ ꯈꯤꯇꯪ ꯍꯦꯜꯍꯜꯂꯦ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯆꯃꯁ ꯑꯃ ꯐꯥꯗꯦꯀꯣ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯏꯁꯥꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯂꯥꯁꯇ ꯍꯥꯞꯄꯤꯁꯤꯅ ꯒꯔꯝ ꯃꯁꯥꯂꯥꯅꯦ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯈꯤꯇꯪꯈꯛ ꯍꯥꯞꯄꯦ ꯌꯥꯝ ꯍꯥꯞꯇꯦ ꯀꯩꯅꯣ ꯀꯦꯂꯤ ꯆꯅꯥꯗꯗꯤ ꯒꯔꯝ ꯃꯁꯥꯂꯥ ꯌꯥꯝ ꯍꯥꯞꯆꯟꯕꯁꯦ ꯍꯥꯎꯇꯦꯕꯀꯣ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯠ 4-5ꯃꯨꯛ ꯐꯖꯅ ꯊꯨꯝ ꯊꯥꯎꯗꯣ ꯆꯪꯅꯕ ꯊꯝꯕꯤꯈ꯭ꯔꯁꯦ ꯃꯩ ꯂꯩꯈꯠꯂꯣꯏꯁꯦ ꯃꯩ ꯂꯩꯊꯔꯒ ꯊꯝꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯀꯪꯈ꯭ꯔꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯁꯨ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯩꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯏꯁꯤꯡꯁꯦ ꯍꯥꯞꯆꯜꯂꯕꯅꯤꯅ ꯃꯩꯗꯤ ꯐꯨꯜ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯑꯗꯨꯝ ꯁꯧꯍꯟꯈ꯭ꯔꯁꯤꯀꯣ ꯃꯍꯤ ꯂꯣꯏ ꯀꯪꯁꯜꯂꯛꯑꯦꯀꯣ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯁꯣꯟꯕ ꯌꯥꯔꯅꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯦ ꯑꯩꯅ ꯄꯥꯎꯗꯔꯗꯨ ꯈꯛ ꯍꯥꯞꯄꯗꯣ ꯁꯥꯔꯣꯏꯗꯧꯕ ꯃꯥꯜꯂꯕ ꯑꯗꯨꯝ ꯃꯔꯛꯇ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯤꯁꯨ ꯈꯤꯇꯪꯒ ꯀꯪꯍꯜꯂꯅꯤꯀꯣ ꯁꯤ ꯆꯥꯡꯁꯤꯗ ꯁꯣꯜꯂꯦ ꯃꯩꯁꯨ ꯃꯨꯊꯠꯂꯦ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦꯀꯣ ꯃꯌꯥꯝ ꯗ ꯑꯩ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯁꯨ ꯆꯥꯏꯁꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯒ ꯉꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯒꯦꯀꯣ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯤꯇꯪ ꯀꯣꯠꯊꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯁꯛꯁꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯇꯣꯛꯅꯤꯡꯀꯣꯛ ꯃꯔꯥ ꯑꯗꯒꯤ ꯊꯣꯏꯗꯤꯡꯒꯨꯝꯕꯒ ꯂꯩꯔꯁꯨ ꯑꯗꯨꯝ ꯆꯥꯏꯁꯤꯜꯂꯁꯨ ꯌꯥꯝ ꯍꯥꯎꯔꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯕꯦꯁꯟ ꯈꯤꯇꯪ ꯉꯧꯔꯒ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯦꯛꯈꯤꯕ ꯇꯣꯛꯅꯤꯡꯀꯣꯛ ꯃꯔꯥ ꯑꯗꯒꯤ ꯇꯤꯜꯍꯧ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯍꯥꯎꯅꯕ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯄꯨꯜꯂꯒ ꯕꯤꯆ ꯃꯄꯥꯟꯗ ꯊꯦꯡꯅꯔꯦ ꯃꯌꯥꯝꯁꯨ ꯆꯧꯁꯨ ꯄꯨꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯞꯁꯨꯗꯣ ꯑꯗꯨꯁꯨ ꯄꯨꯔꯛꯑꯦ ꯆꯦꯡꯒꯤ ꯀꯨꯞꯁꯨꯅꯦ ꯑꯗꯨꯒ ꯆꯥ ꯉꯥꯡ ꯑꯃꯒ ꯐꯖꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯕꯤꯆ ꯃꯄꯥꯟꯗ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯕꯤꯆ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯀꯦꯝꯄꯁ ꯃꯅꯨꯡꯗꯅꯦꯕꯀꯣ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯊꯣꯛꯑ ꯆꯠꯄ ꯅꯠꯇꯦ ꯒꯦꯠꯀꯤ ꯃꯅꯨꯡ ꯀꯦꯝꯄꯁ ꯃꯅꯨꯡꯗꯅꯦ ꯑꯗꯨꯒ ꯃꯐꯝꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯈꯣꯠꯍꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯊꯣꯛꯄ ꯉꯥꯛꯇꯪ ꯑꯗꯨꯒ ꯌꯣꯕꯤꯁꯨ ꯌꯥꯝ ꯍꯧꯋꯦ ꯌꯣꯕꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯆꯠꯄ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯍꯦꯛꯄ ꯃꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯃꯥꯜꯂꯦ ꯌꯣꯕꯤ ꯍꯦꯛꯄ ꯃꯤꯁꯨ ꯐꯅꯌꯥꯝ ꯂꯩꯔꯝꯃꯦ ꯐꯖꯅ ꯀꯥꯔꯒ ꯍꯦꯛꯄ ꯋꯥꯅꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯊꯧꯔꯤ ꯑꯃ ꯄꯥꯏꯔꯒꯅꯦ ꯁꯠ ꯁꯠ ꯀꯥꯈꯤꯕ ꯋꯥꯅꯤ ꯌꯥꯝ ꯊꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯈꯤꯇꯪ ꯃꯃꯜ ꯇꯥꯏꯌꯦꯅ ꯃꯣꯏꯗꯒꯤ ꯈꯔ ꯂꯩꯔꯛꯑꯦ ꯃꯄꯥꯟꯗꯅ ꯑꯁꯪꯕꯁꯦ 90 ꯄꯤꯀꯣ ꯑꯃꯗ ꯑꯗꯨꯒ ꯑꯀꯪꯕꯁꯤꯅ 60 ꯄꯤꯌꯦ ꯑꯗꯣ ꯃꯣꯏꯗꯩꯗꯤ ꯈꯔ ꯇꯥꯅ ꯂꯧꯍꯧꯔꯦ ꯌꯣꯕꯤꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯃꯁꯛꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯨꯅꯦ ꯑꯁꯪꯕꯁꯨ ꯑꯀꯪꯕꯁꯨ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯃꯈꯩꯁꯨ ꯂꯣꯏ ꯂꯩꯔꯛꯑꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯜꯂꯤꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯃꯣꯏꯁꯤꯡꯁꯨ ꯂꯩꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯇꯧꯔꯦꯀꯣ ꯅꯨꯃꯤꯠ ꯇꯥꯕ ꯃꯇꯝ ꯑꯣꯏꯔꯛꯇꯧꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ